ꯏꯟꯈꯠꯂꯛꯂꯤꯕ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯅꯍꯥꯁꯤꯡꯕꯨ ꯃꯤꯠ ꯄꯥꯡꯍꯟꯗꯨꯅ ꯂꯥꯏꯔꯤꯛꯀꯤ ꯃꯄꯥꯟꯅ ꯐꯪꯕ ꯂꯧꯁꯤꯡꯗꯒꯤ ꯍꯦꯟꯗꯣꯛꯅ ꯃꯔꯣꯝꯗꯣꯝ ꯍꯤꯡꯕ ꯉꯝꯅꯕꯒꯤ ꯂꯧꯁꯤꯡ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕ Be very ambitious. I'm going to be on the cover of Forbes in 5 years. With a vision to propagate Noinabu tauge na khaladi wakhal si akoi hana chawkhatpa mathau tai ꯑꯁꯤꯒꯨꯝꯕ ꯏꯚꯦꯟꯠ ꯑꯁꯤꯗ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ Come, join us. Join us. Join us. Join us. Join us! ꯄꯨꯝꯅꯃꯛꯄꯨ ꯄꯥꯟꯊꯣꯏꯕꯅ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯌꯦꯡꯃꯤꯟꯅꯔꯤꯕ ꯚꯤꯗꯤꯑꯣꯗꯣ ꯏꯚꯦꯟꯠ ꯃꯥꯌꯣꯟꯒꯤꯅꯦ ꯑꯗꯨꯒ ꯁꯤꯟꯕꯤꯔꯤꯕꯅ ꯏꯒꯅꯥꯏꯠ ꯀ꯭ꯂꯕꯅ ꯁꯤꯟꯕꯤꯕꯅꯦ ꯑꯗꯣ ꯃꯐꯝꯅ ꯁꯉꯥꯏꯊꯦꯜꯗ ꯗꯦꯠ 14 and 15 14ꯒꯤ ꯑꯌꯨꯛꯇ ꯆꯠꯂꯒ 15ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯀꯗꯕ 14ꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯃ ꯑꯥꯗ ꯂꯦꯛꯑꯅꯤ ꯑꯗꯨꯒ ꯑꯥꯗ ꯕꯣꯟꯐꯥꯌꯔꯒ ꯇꯧꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯃ ꯄꯤꯔꯅꯤ ꯑꯗꯨꯒ ꯁ꯭ꯄꯤꯀꯔꯁꯤꯡꯅ ꯋꯥ ꯑꯩꯈꯣꯏꯗ ꯏꯟꯁꯄꯥꯌꯔ ꯇꯧꯕ ꯌꯥꯕ ꯀꯩ ꯉꯥꯡꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯁꯤꯗ ꯄꯟꯖꯔꯔꯣꯏ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯔꯒꯁꯨ ꯀꯩꯝꯇ ꯂꯩꯔꯣꯏ ꯃꯐꯝꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯂꯣꯏꯅꯃꯛ ꯉꯥꯛꯀꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯑꯦꯄꯥꯔꯠꯃꯦꯟ ꯈꯥꯏꯗꯣꯛꯑꯒ ꯊꯝꯒꯅꯤ ꯃꯐꯝꯗꯣ ꯅꯨꯃꯤꯠꯇꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦꯅ ꯈꯜꯂꯦ ꯏꯚꯦꯟꯠꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯌꯥꯎꯔꯝꯒꯅꯤ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯏꯚꯦꯟꯠꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗꯨꯗ ꯆꯪꯉꯒ ꯏꯟꯁꯇꯥ ꯑꯦꯀꯥꯎꯟꯗꯨꯗ ꯆꯪꯉꯒ ꯃꯦꯁꯦꯖ ꯊꯥꯔꯒ ꯍꯪꯕꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯁꯤꯗ ꯄꯤꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯍꯪꯕꯤꯔꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯁꯣꯏꯗꯅ ꯌꯥꯎꯕꯤꯌꯨ ꯑꯩꯁꯨ ꯃꯐꯝꯗꯨꯗ ꯂꯩꯔꯝꯒꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯃꯥꯌꯣꯟ